Hello mayam puramang ngasi chaba thakpa loina thadoga haibadi Flipkart ki akhoigi mayamna order taoraga cancel tauba akhoigi warehouse hariba mafam do ngasi di nomaijingina koiba lae aduga asise mayam puramang lauba jani aduga actually keno warranty guarantee di jaude maramdi Yamna Hongna Thadokpa mamani lising kun taba akhoigi mafam da akhoi lising keno na nipan na natraga lising manga na taruk na nipan na thadokpa fridge ni asigina fridge tagi washing machine dagi loina sukhre moi gi se mayam aduna isinaw Guwahati nakpa mafam da leiragadi mayam lauba lakpa yagani mayam asaise aisu ama laure fridge laure ado mayam su lakpiraga sigagi mafam sigagi lauba yagani asiga loina jaw khre haidi cosmetic tagi kari dagi loina habi jabi akhoigi ising sahanaba milton gi apha phot akhoigi fan dai kari dagi ase washing machine ni mayam yangbi asise lupa lising nipan sani pan khaktani only asiga maki original maman na lising trate la kenom tawa or poni bajaj kini mayam asise mayam na lakpiraga akhoi lauba yagani aduga aina asise mayam do usalaisina kaino haibadi jamna thangnana laire ai gisiga deeporbel hariba mafam se asigi hek manaktani ase jawdringai gi manaktani se akhoigi Guwahati NS 37 do nata bida akhoigi Gorchuk hariba Pamhoi road hariba akhoigi Adugi road tuga gi changa ga aigi keno haibadi gudam se lantho ga khatang chalaga sum laire maki keno se location se mayam do na mayam isinau mayam na la ga loba yagani jamna khudong chaba se mayam lahobiu mane haibadi ngasi lakpaga sum nonganbaga lekhidaba natraga numinini gi matungda stock se loikhiba dumaina tawre jangna mi su mayam tille mayam ase nausu nauri ko hangba duga aina kuire video se loba numitere nipani phare aduga khatang wayong cha daba pharaga me ita tana video pharak ta dana khoi video se aina hapsaba ngamaktabani do ngasi di sungsoi dana hapakani ase Yamna Hongdra lising ani ga chatru khaktani mayam loina sure maki siga akhoigi fan dagi washing machine dagi akhoigi kaya tare fridge dagi fridge siga su akhoigi option ani thoe lising tra nga taba mafam do lising nipan thadokpa hai gumba lising man thadokpa hai gumba adagi lupa lakani taba akhoigi kaya tare fridge ka se lising kun manga da dumaina thadoi do mayamna pam makhallaga lauba yagani ase uchare se juice thakpagi mong amagi type ni ase fan gani ase fan ni Flipkart afa company gi phone ni ase lising home tani jamna tanga phone ni adu da hong thadokpane asiga aina khwai pamba home theater se akhoigi bluetooth ki gumba board ki gumba akhoigi kemem nei na flips ki sony gi ase lai ba se lakpa se chak na loi gi ba ase ne ba ina lummi se actually ase jengma lakpani adu do loi thokhre ai do mathangi moina lakpa matamda gi phone number se lahaure do moina lakpa phone torokani aduga aina lauge na tawbini mayam jengbiu mathang ase mayam ai no chare mayam isinau thangna badal ragadi khudong chabase laobihao mayam aduna pujagi so angkamo heno offer thagane numinini gi matungda mayam ase mayam laga thangna badal ragadi isinau mayam laga khudong chabase laobihao haibani ko mayam Yamna Hongna Thari ba man se pujagi mo angkamo numinini gi matungda angkamo ka di amena khoigi 70% gumba 80% gumba angkamo offer thagane yongne se fridge ka se mayam ase lupa lamga lising kuthara ni pura taba pone ba lising kun manga kun thadoi ne ba se mayam ase ekdam phajadra mayam mafam se jengna se ai gi mana bani ma kai ga langmina bani mana hang khona check tabani aduga aina camera se lobani video se lobani semjabani ko mayam adudi mayam mathang jengbiu jamna khoi jamna su chawde jamna su pikte mafam se poti loina su gre ai tare ko poti loi su re do nung thang da khoi lakjabani khatang ne mek seng ba wale mayam mafam se no washing machine ni moi kara gumna lobagi akhoi current board manak siga laga check tawbani panjala fasalaga ado kumai na processing akhoi tai ne ba mapu sina akhoi kumai na season agadagi haita mi do takpi ne ba kumai na season agadagi aise do thama mayam seni mayam mai su mapana thole do tu oina mayam mathakta board ka leise mayam ase mayam na khangadaba mi di khangamani ado khangdaba mi di ado aina haireba address se mayam kaigumba lakningba taragadi ai makhada description da ai gi phone number hapsaramgi aingonda call tawraga lakpui jani bye bye